ꯑꯍꯥꯟꯕꯃꯛꯇꯗ ꯊꯧꯔꯝ ꯃꯤꯌꯦꯛ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝ ꯑꯃꯗꯤ ꯄꯨꯁꯄꯥꯔꯥꯅꯤ ꯂꯥꯏꯁ꯭ꯔꯃꯅꯤꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤꯅꯤ ꯍꯧꯖꯤꯛ ꯁꯣꯔꯖꯨꯕꯂꯥ ꯊꯥꯡꯖꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯅꯤꯜ ꯁꯤꯅꯥꯝ ꯑꯗꯨꯒ ꯈꯨꯃꯨꯛꯆꯝ ꯗꯤꯅꯦꯁꯣꯔꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦ ꯃꯥꯏꯕꯝ ꯃꯣꯅꯥꯂꯤꯁꯥ ꯃꯣꯏꯔꯥꯡꯊꯦꯝ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005707808 ꯍꯥꯏꯔꯤꯕ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯇꯨꯅ ꯀꯣꯜ ꯇꯧꯕꯤꯌꯨ ꯋꯦꯗꯅꯁꯗꯦ ꯁ꯭ꯄꯦꯁꯤꯌꯦꯜ ꯑꯗꯨꯒ ꯊꯧꯔꯝ ꯏꯁꯩ ꯑꯃ ꯁꯛꯄꯤꯌꯨ ꯏꯁꯩꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯍꯪ ꯍꯪꯕꯤꯌꯨ ꯆꯥꯠꯇ ꯂꯩꯕꯤꯔꯤꯕ ꯃꯌꯥꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯗꯥꯏꯂꯣग ꯑꯃ ꯇꯧꯕꯤꯌꯨ ꯗꯥꯏꯂꯣꯒꯇꯨꯒ ꯃꯔꯤ ꯂꯩꯅꯕ ꯑꯗꯨꯝ ꯋꯥꯍꯪ ꯁꯦꯝꯕꯤꯔꯒ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯛ ꯊꯧꯔꯝꯁꯤꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ इचे बिलाबी माइबमना नचे हेक्ता हौरागलगे याय कायदे अदुम हौबिरो इचेना खुलांगांग गौरदी होरेन लोइसिलकपसु दुम फजदोइनी हजि कोल हांगदुना लैरे मयाम नेने सोमोला समुराई लाटपम असेम बिना देवी तराम नोक्सरी थागतचरी कोलसिला आमदाइसे स्माना हे पल्लेबा दो लाखपा हौरगना जरा 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 कोकपगा ngamde जरा हाबदो अदुनेबा अचोम लिनथोय चंगबिरकले थागतचरी तराम नोक्सरी हौरसे इचे माइबमनाबु ओरसु अमनाबु ओरसु हेक्ता हौजलसी सिगी थमजरिबे नंबर्स दा कॉल तोबिरक्तुना वेडनेसडे स्पेशल सिबु सरुक याबियु हाइना डायमंड टीवी चैनल की माइकेदगी नोलोंगना निंगसिंगजरी मयांगी कॉल सुम गायना गायना कॉल सुम गायना गायना कई तौसिगे कॉल दे अमा फौजले वाहंग यौरानी मयाम सेम साबिरो हेलो हेलो मिसनी हेलो इसे बिलाबी बी माइबमनी मिसनी आइता हौरगे तौनी हेक्ता हौरो इसे गिसे कई दौदुइनो आई इसे मेटेम सागा सिंगर दो हंगे होय इस अजुदी नैबा कया यौररोय हाइदोदी हाना होइने सोइरेने अहानबगी जत्राजी अहामेल तरादी हम लाइ जोरी द तोइ जत्रा सोइबा सोइदबा वाहंग अखोइददि हंजनबिरकनु मयाम अदुम हंगनबियु मिसनी कैलाक जागे हौजिकी मतमगी इंसांग चाइ हाइदोक जरारो इरोनबा चाइ इसे जे मयाम गाउनियागी इराइ लाइबा मोंगदा इराइ लाइदि खंगदौवा अदुसु हाकितंग मयाम न कॉलरसिंग लाइदा लाइहलाबा अखोइनिसे वादोइनी कैगिनो हाकाना मी ममिंग पाबोनबदा अदुदि मयाम न नुक्सिबिबगी मखा पोले हाइतारे अदो येंगमिनरसी चेगिसे कयामु याम लाइदुइनो कयामु याम लुदुइनो लाइलु ओइदुरिब्रा मिस हौरसे अदुदि सिराइ हंग खंगे अहान बनिना हौरगे हौबिरो थाजथाबना तांजबी नंगी नुंगसी माई थोंगी अमकपन तांजबी नंगी कुसुनी अइगी नाया ताफम ओइरीबी कया नुंगसी जाबा नंगू लाक्लनी लैनम पुंबना लांतकनरे अइगी पुनिंगसे ओइगदबा नुमितुना अइगी इसेजे सिंगर कनानो याम लाइना सिंतंग हंगगे इराइ लाइबा मा हंगए अदो हंग खुंबा यारे मयाम हौजिकी इचे माइबमना सक्खिबा इसेइदुगी सैसक्पा असेंगबा सैसक्पदो सैसक्पा सिंगर सि द्वे छोंगुदी ओइबनेबको सिंगर नुपा तंग हंगगे नुपीदुदी खंगरोय नुपा तुदंग हाइबिरो हाइबिरो
Hai Hai Jebilla Haibiri Haibiri Ko ibung Shakespeare na Ibung sanga pa man Anjana Jebibi tang Haibiri Aduga Khangdre Haibiri Yamna Imay laiba pima. Haibiri as ise ibem sana Sar James ne Haibiri Mudu nubido araiba na tiri. Longjam Chaning Khombi Aigi khangde mayam haire Romas Nina so James Haigruzam Haibiri Nine Arunia Koijam Iche Tilo Tamana so Haibiri Atomlin Toyna so Haibiri Ibung Shakespeare na Yekaba satamni thamoida loli thamoida se na Sa James Kano ne Why jam nale Sa James Yam lai da hangi bane ba James Duplicate Single nupi do doi ni dana single nupi do ai bo khangde dang hangba yada ba Ay di kangi Duplicate Mise di am nungai jare Hoy Hamade ise mai bam se James James asengbadi nataba James ne haiba ise sham phajai ba do he gangmai gi inspector tayai gi dialogue so he tawbi dana adu da aina Sir James ti nataba adu James duplicate ai haiba duplicate to haiba haitaba adu gi noise yam nungai re che sei do yam phajai adu tang hairage ado Miss Ani ado ai matang asi thamjarage ado mathangi Christmas ta Miss Ani gi ju aina phajaba give am pi gi ni ko Miss thamjarage ko Miss pi harabani na thank you hai horage hojita hogi hauna ka ngai la thank you yam ne nuksibni ne thame Miss Ani Thagachari se maibam Segangarani Kolkata Arune Kojam Kumkramne sorry Thagachari mayam su question phaja phaja ba sembiu female na social ni haibire female artist konjel nupi konjel sabi da mani social call se sasa tausan biro kara phang ba wat pa male ko phang ba wat lera tau da bagira phang ba wat pa gini kai gino hai kanda call se lak chedraga su call tawrami hai bagi khoida signal di yore eba aduna call se phang ba wat pani yorakta bani na khanjai ba adu isai masak jalaga mayam se wahang hangase yai ikai na hangjaba aigi wahangi paukhum pirone singna nangna ai buta singna nungsibara hayo ai buta singna hojik sakriba isai sigi kari film da yaukiba isai no hairiba isai si hojik ikai na hangjaba hairiba isai si karamba film da yaukiba isai no Lady 1 2 3 achupna khumire my name na yam jingkhai marang na su khumire yam live bo hangne sai sak pidi hangde adubo film hangjabani adubo pot hap ama happy rak pagi damak thank you very much dawlen manjalak tre thank you very much ana habdo ko Thagachari jingkhai marang adagi misar seram my se name devjani ka sar thank you asomling thai thank you very much longjam sangning khombi thank you very much dawlen yi program na dawlen yi matau tam jarake ekoi mo sinjabane binarani hakruzam thank you very much yamba Shakespeare thank you very much hi yamba Shakespeare hi number se call se busy loina lesson na ba male do hi you have miss call da dum lai inga nong lag ibung saga pum anjan inga nong aigi punsi
inga nong laksida ꯊꯥꯕꯜ ꯑꯣꯏꯅ ꯉꯥꯜꯂꯔꯣ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤ ꯅꯣꯡꯇꯅ ꯂꯥꯏꯗꯨ ꯆꯥꯝꯊꯣꯛꯈ꯭ꯔꯕ ꯍꯪꯒꯦ ꯇꯧꯕꯅꯤ ꯊꯥꯖꯕ ꯑꯗꯨꯕꯨ ꯀꯣꯜ ꯂꯥꯛꯁꯜꯂꯦ ꯍꯜꯂꯣ Hello, good evening. चे पुष्पा नियमदे चे निर्मला. ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯇꯨꯝꯗ꯭ꯔꯤ ꯇꯨꯝꯕꯤꯗ꯭ꯔꯤ तुम जी प्रोग्राम ngai. ꯉꯟꯕꯤꯔꯤ ꯉꯟꯕꯤꯔꯤ Hoy. Ai ha ngan deri. ꯃꯤꯠꯇꯨ ꯂꯥꯎꯊꯣꯛꯄꯤꯔꯤ Mitche chukal la chep toga tawir. ꯃꯩꯈꯦꯠ ꯃꯔꯨꯅꯗꯤ ꯁ꯭ꯇꯦꯟ ꯑꯣꯏꯗꯦꯀꯣ Oi sira na khanbani adu program je adum thuna tawrabani na oi handre. ꯑꯣꯀꯦ Oi handre ꯑꯗꯨꯗꯤ jina kai no da wahang je. ꯎꯝ Mayam ji aina collection tawle sidana. Deki isai su yaure aduga ꯗꯥꯏꯂꯣꯛꯁꯨ madu oi ningjang badana. ꯅꯤꯡꯖꯪꯕꯗꯅꯦ ꯃꯤꯠꯀꯥꯁꯦ ꯆꯥꯐꯨꯡ ꯂꯥꯎꯈ꯭ꯔꯦ Laugre. ꯑꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯏꯁꯩ ꯑꯃ ꯗꯥꯏꯂꯣꯛ ꯑꯃ Isai ma dialogue ma isai ma. Dialogue ma isai ma dialogue ma. ꯑꯗꯣ ꯃꯊꯪ ꯗꯛ 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 ꯂꯧꯊꯔꯛꯑꯁꯤꯀꯣ ꯗꯛ ꯗꯛ ꯗꯛꯗꯗꯤ ꯉꯥꯅꯨ ꯍꯥꯏꯕꯅꯤ ꯑꯗꯨꯗꯤ ꯀꯩ ꯍꯥꯏꯅꯤ Chat chat. ꯁꯠ 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 ꯐꯠ ꯇꯧꯔꯁꯤ Nang huringda hande hai hanjil khungidana. Nupani haidana sakta nangu. Ehe. As ibe hadnidana. Duga takadana. Apa nubar saadana. Hari ba dialogue si karamba fil karamba sumang lila dagino. Duga aino hujingang budana. Actress anano. ꯑꯃꯨꯛꯇꯪꯒ ꯍꯥꯏꯗꯤ ꯂꯦꯡꯊꯣꯛ ꯂꯦꯡꯁꯤꯟ ꯇꯧꯔꯒꯅꯦ ꯗꯥꯏꯂꯣꯛꯇꯣ ꯑꯃꯨꯛꯇꯪꯒ ꯍꯟꯕꯤꯔꯛꯑꯣ ꯆꯤꯡꯈꯩ Nyawa ma tara. ꯅꯦꯠꯋꯥꯛꯁꯦ ꯈꯤꯇꯪ ꯄꯗ꯭ꯔꯠ ꯄꯗ꯭ꯔꯠ ꯂꯥꯎꯋꯦ ꯄꯗ꯭ꯔꯠ ꯄꯗ꯭ꯔꯠ ꯍꯥꯏꯇꯥꯔꯦꯅꯦ Na huringda hande hanjil khungidana. Nupani haidana sakta nangu. Ehe. As ibe hadnidana. Duga takadana. Apa nubar saadana. Aino fusi tawdiba dai karam sumang lagino aduka sumang lila mamindo aduka actress na kanan actress ade aina ngangi belo ngangi ba misutun wa 이봉 셰익스피어는 싱케이 모이랑 아루바 항이 깨기노 하이비레 그마이 똥니 시데 ludabane yam live 캉드레다 싱케이 하이비레 구목점드네 소리 토이나 yam live bane khangde shawgido देवजानी का सारे आई डोंट नो 싱케이 하이비레 सरेंडर तौरे मैमसे अखोइसु खंजरिबनी कोक्सिदा करमबदगी ओइरिगा बान अदुबु खल्लीबनी अइना खल्ली हाइबता ngaire करम्बा खुमसीगे abda khangdraba सना लैबाकी ꯊꯣꯃꯥꯁ ꯂꯩꯃꯄꯣꯛꯄꯝꯅ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯅꯪꯒꯤꯗꯨꯗꯤ ꯏꯆꯜ ꯑꯅꯤ ꯐꯥꯎ ꯈꯪꯕ꯭ꯔꯣ namni hujabani ko ꯌꯦꯡꯗ꯭ꯔꯕꯅꯤꯅ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯈꯪꯒꯦꯅ ꯈꯜꯂꯒ ꯅꯦꯠꯁꯤꯅ ꯄꯠ ꯄꯠ ꯇꯧꯕꯁꯤꯗ ꯏꯕꯨꯡ ꯈꯪꯗ꯭ꯔꯦꯅ ꯇꯧꯔꯒꯦ ꯑꯗꯨ ꯑꯍꯥꯟꯕꯁꯤꯃ ꯍꯥꯏꯗꯣꯛꯑꯁꯤꯀꯣ ꯃꯌꯥꯝꯁꯦ ꯈꯪꯅꯕ ꯌꯥꯎꯗ꯭ꯔ ꯃꯥꯜꯂꯦ sana khongnang ꯁꯅꯥ ꯈꯣꯡꯅꯥꯡ bishesna सना खौना चुम्मे adagi ani subasi isai tawjarage ꯎꯝ Sachi khangada lemhuriba chishi ꯀꯦꯝꯈ꯭ꯔꯕꯁꯨ uningling chishu mahausa gumhara अदुगी करी kira isai sigi female singer duga film duga isai sigi kirangra ꯌꯥꯝꯃꯦ यामे वहां ꯏꯁꯩꯒꯤ ꯁꯩꯔꯦꯡꯕ ꯁꯩꯔꯥꯡꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ female singer duga ꯐꯤꯃꯦꯜ ꯁꯤꯡꯒꯔꯒ ꯑꯩꯗꯤ ꯈꯪꯉꯦ ꯐꯤꯃꯦꯜ ꯁꯤꯡꯒꯔꯗꯨꯕꯨꯗꯤꯀꯣ ꯑꯗꯨ ꯈꯛꯇꯪꯂꯥ ꯍꯣꯏ ꯎꯝ isai mayadagine ꯃꯌꯥꯏꯗꯩꯅꯤ ꯃꯌꯥꯏꯗꯩ ꯁꯛꯂꯛꯄꯗꯨꯗ ꯃꯀꯣꯛ ꯍꯪꯉꯛꯇꯣꯏꯔꯥꯅ ꯈꯜꯂꯨꯔꯦ ꯑꯗꯨꯅ ꯐꯤꯂꯝꯗꯤ ꯗꯦꯕꯗꯥꯁꯇꯒꯤꯅꯤ ꯍꯥꯏꯕꯤꯔꯛꯏ ꯏꯆꯦ ꯕꯤꯂꯥ ꯃꯥꯏꯕꯝꯅ ꯑꯁꯨꯝꯅ ꯀꯥꯏꯅꯅꯤ
film di chumme spelling di chumme Azai Dabana mantra soladi appom ba kaloi ni kai gani ne Nungsirure Akhoi isai ma thari ni ko wa dum ngano wari dum sanaw ba wari dum sanaw ba site radio thai ne ba mantra soladi appom ba kai ni ne khang de hai bi dai miss an Female singer tu ka siya yang ba kang de ko. female singer du Sunita Nepram ne hai bi dai my name Sarah my name Tane tum tumme. bulong ka lai da biu bulong da moment gire Ningsing Aduga, lingashi sukau ngamdana tumningak pa sila kok thada ning drive rai JBM saning Nungsi thomsam na pau kong amagi as othok pa na Jintari Haidok ka. piranga song gi radio jam hawe talle Sayang se Dr. Sanahan. Aduga sayang bana sagol sem Tijendra. Tijendra. Hay male version female version ani ma ki sagol sem Tijendra na. Sheram Nirmalana Sunita Nepram Devdas haibirei aduga Binodini Okram gise nupa sesakpa oina haibire female nupi sesakpa hangbani aduga romasni athopum na so Devadas haibire kaino yam khumaktre nate yam khumaktre kamai to janu mayam se Abdi ki dialogue se mati yaw tar ke. takhum biro mi mayam Sabjara wahas yam lu CBM chana su Sunita Nepram haibire Haidok sagra ko tumda. mm Tumna pa kung pipi ki tum to thagachari nyali tana. hoi Nang ne tumino mathang dialogue jara ge. habiro Nang ne tumino ai thumai de like ka ni ko nang hai tha ke de ge khang ni sa bo khang ye ke ne ai mo ta na khna ta tai ni ge hai no ma chao nu pa ya ma le chao nu pa ma le ma ni chi dia ma jam nu chi bi chi ni ko mai dong ni hai ba ai no si to ba dialogue chi adu ki ma lagi ba dialogue ni yang pam no ngai ki ba no suno ki ba the family da yam ni manung da message pi le la ma ne lila gi aming da wahang yambana pakum wai amatang kumira su yai ko ngasai gi sesak dabong le sangbam na ko haibirak pane ado misani khumdri bagi khangda bagi ni khumdri se haibire khumuk sam dinesori na chumme achombo apam ni khangda bagi ni khumdri se khang da bagini khum je chume chumme ba di khum ma dong Iput pa ni ai ta hai jau ge ko khang da ba si di khang da ne mi tang ma ma ne tu apun ma si khang hai ga po ko ngak ta mi oi ba na te na ya ri ba ma khai di mi pu film de mi ta ta ki dana na koi man film de man film ma ta mi te ta ka to na na to de no ai ki tam je ge hoi lila su yengi po ni da dum tali po ni da ada sum kauthok shara ki mai bai ne pa jana sum na ji de itin pham da sambal haibire kaino seram nirmla je am khange I know yam khange Yam kamai khange, tong ngasai de dum loi khume. dalio ye to na ai mon da cha bi ko mo lo lo sabi yam khange ma di ma kamai tong nis bi aga teri me am pun na ma mathang gi color da ko dong ja ba pi je ge thagachari chingkhai amuk chango lab ta duga mayam na hangba simu khumbira u tumginu mitu I can maru na stand oi biu tamu bichirom domsa taram noksari Cici ni kai mathal sabirage haiba yung saka lo eron ba chak nan gi to chakanan ge taw ne mi aduga adaida yongsak singjum jai ba yongsak kalo eron ba duda aduga yongsak eron ba duda amusu yongsak atek pudung soijen ba sigi mathel je thumyak piga ataw ba do aduga gaton yari hai tare ne akhoi maitai ni am pamjabado yam pamjaba gaton do aduidusu yauri ba chak nan nan ge taw ra ne
ꯈꯣꯏꯕꯥꯟꯁꯦ ꯍꯧꯒꯠꯄ ꯉꯝꯗꯗꯅ ꯍꯥꯏꯁ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯤꯅ ꯆꯦꯜꯂꯛꯏꯅꯤ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯀꯣꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗ꯭ꯔꯦ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯗꯣ ꯁꯦꯝꯃꯀꯥꯟꯗ ꯑꯣꯏꯅ ꯂꯥꯛꯄ ꯑꯣꯏꯅ ꯇꯧ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯃꯥꯁꯨ ꯅꯤꯡꯉꯥꯏꯗꯤ ꯐꯖꯅ ꯇꯧꯔꯦ ꯁ꯭ꯇꯦꯗꯤꯑꯣꯒꯤ ꯅꯝꯕꯔꯁꯤꯁꯨ ꯃꯁꯤ ꯀꯔꯤ ꯂꯩꯅꯥ ꯂꯩꯕ ꯖꯥꯠꯅꯣꯅ ꯇꯪ ꯇꯥꯅ ꯊꯣꯛꯇ꯭ꯔꯒꯗꯤ ꯌꯥꯔꯔꯣꯏ ꯃꯥꯏꯕꯔꯥ ꯃꯥꯏꯕꯤꯔꯥ ꯗꯣꯛꯇꯔꯔꯥ ꯅꯔꯁꯔꯥ ꯅꯦꯠ ꯈꯔ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏ ꯃꯣꯏꯔꯥꯡꯅ ꯖꯤꯡꯈꯩ ꯃꯣꯏꯔꯥꯡꯅꯁꯨ ꯁꯦ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯔꯛꯄꯁꯦ ꯑꯩꯈꯣꯏꯗ ꯋꯤꯡ ꯄꯥꯏꯁꯤꯜꯂꯛꯄ ꯑꯗꯨꯒ ꯐꯥꯏꯇꯔ ꯖꯦꯠ ꯄꯥꯏꯕꯗꯧꯅ ꯄꯥꯏꯁꯜꯂꯛꯑꯦꯕ ꯑꯗꯨꯒ ꯀꯣꯜꯅ ꯆꯪꯉꯛꯇꯕ ꯇꯧꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯑꯗꯣ ꯀꯩ ꯇꯧꯅꯤ ꯗꯥꯏꯂꯣꯛ ꯇꯧꯒꯗ꯭ꯔꯥ ꯀꯔꯤ ꯇꯧꯅꯤ ꯑꯁ ꯗꯥꯏꯂꯣꯛ ꯑꯝꯇ ꯇꯧꯅꯤꯡꯈ꯭ꯔꯦꯗ ꯑꯩꯕꯣ ꯀꯣꯜꯁꯤ ꯂꯥꯛꯇ꯭ꯔꯦꯗ ꯁꯅꯥ ꯃꯆꯥ ꯍꯦ ꯕꯗ꯭ꯔꯤꯅꯥꯊ ꯀꯔꯤꯒꯤꯅꯣ ꯅꯪꯅꯅꯦ ꯇꯟꯖꯥꯁꯤꯗ ꯂꯤꯁꯜꯂꯛꯏꯁꯤꯕꯨ ꯍꯦ ꯕꯗ꯭ꯔꯤꯅꯥꯊ ꯀꯔꯤꯅꯣꯕ ꯍꯥꯏꯔꯤꯕ ꯗꯥꯏꯂꯣꯛ ꯑꯁꯤ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯍꯧꯖꯤꯛꯀꯤ ꯗꯥꯏꯂꯣꯛꯁꯦ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯖꯈꯤꯕ ꯗꯥꯏꯂꯣꯛꯇꯣ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯑꯣꯔꯦ ꯃꯥꯖꯤ ꯀꯔꯤ ꯑꯩ ꯈꯪꯗ꯭ꯔꯦ ꯅꯪ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯀꯔꯤ ꯇꯧꯔꯦ ꯍꯥꯏꯔꯣ ꯍꯦ ꯕꯗ꯭ꯔꯤꯅꯥꯊ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯏꯁꯦ ꯍꯥ ꯅꯪ ꯀꯔꯤ ꯇꯧꯔꯦ ꯀꯔꯤꯒꯤꯅꯣꯕ ꯃꯥꯖꯤꯅ ꯀꯧꯔꯦ ꯑꯩ ꯂꯥꯛꯑꯦ ꯀꯔꯤ ꯇꯧꯔꯦ ꯍꯥ ꯄꯩꯁꯥꯗꯣ ꯆꯠꯂꯣ ꯐꯥꯝꯗ ꯄꯤꯒꯦ ꯆꯠꯂꯣ ꯐꯥꯝꯗꯅꯦ ꯑꯩ ꯂꯣꯏꯅ ꯁꯨꯅꯕ ꯄꯤꯒꯦ ꯆꯠꯂꯣ ꯍꯦ ꯕꯗ꯭ꯔꯤꯅꯥꯊ ꯕꯗ꯭ꯔꯤꯅꯥꯊ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤꯅꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤꯅꯤ ꯑꯗꯣ ꯗꯨꯄ꯭ꯂꯤꯀꯦꯠ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯍꯥꯏꯕ ꯀꯅꯥꯅ ꯍꯥꯏꯕꯅꯣ ꯑꯦꯝ ꯁꯥꯟꯇꯤ ꯗꯦꯕꯤ ꯏꯟꯁꯄꯦꯛꯇꯔ ꯇꯌꯥꯏꯒꯤꯅꯤꯕꯨꯗꯤ ꯈꯪꯖꯔꯦ ꯏꯆꯦ ꯕꯤꯂꯥ ꯑꯗꯨꯒ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯀꯨꯏꯗ꯭ꯔꯤꯕꯅꯤ ꯉꯁꯤ ꯉꯔꯥꯡꯇ ꯏꯄꯤꯁꯣꯗ ꯑꯃꯗ ꯌꯥꯎꯈꯤꯕꯅꯤ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯃꯤꯁ ꯑꯩꯅ ꯍꯥꯏꯈꯤꯕꯅꯤ ꯀꯅꯥꯅ ꯍꯥꯏꯈꯤꯕꯅꯣ ꯍꯥꯏꯕꯅꯤ ꯃꯤꯁ ꯃꯃꯥ ꯐꯠꯇꯕꯤꯅ ꯍꯥꯏꯈꯤꯕꯅꯤ ꯃꯃꯥ ꯐꯠꯇꯕꯤꯗꯨ ꯀꯅꯥꯅꯣ ꯃꯃꯤꯡ ꯀꯔꯤ ꯀꯧꯒꯤ ꯃꯅꯦꯝ ꯐꯠꯇꯕꯤꯗꯣ ꯁꯅꯥꯊꯣꯏꯒꯤ ꯃꯅꯦꯝꯕꯣꯛꯅꯤ ꯍꯥꯏ ꯇꯕꯥꯕꯤ ꯌꯦꯁ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯤ ꯄꯤꯁꯛ ꯅꯣ ꯏꯆꯦ ꯁꯨꯅꯤ ꯊꯧꯗꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯌꯥꯝ ꯆꯨꯝꯃꯦ ꯇꯕꯥꯕꯤꯅ ꯍꯥꯏꯈꯤꯕꯅꯤ ꯏꯆꯦ ꯅꯟꯗꯤꯅꯤꯅ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯤ ꯄꯤꯁꯛ ꯍꯥꯏꯁꯤꯅꯤ ꯕꯗ꯭ꯔꯤꯅꯥꯊꯀꯤ ꯗꯥꯏꯂꯣꯛꯁꯤꯗꯤ ꯉꯔꯥꯡ ꯅꯍꯥꯟꯗꯪ ꯊꯣꯛꯈꯤꯕꯅꯤ ꯃꯅꯦꯝꯕꯣꯛꯅ ꯍꯥꯏꯁꯤꯅꯤ ꯆꯨꯔꯥꯅꯕꯥꯏ ꯇꯕꯥꯕꯤꯅ ꯍꯥꯏꯈꯤꯕꯅꯦ ꯇꯕꯥꯕꯤ ꯀꯧꯕꯅꯦ ꯃꯅꯦꯝꯕꯣꯛ ꯐꯠꯇꯕꯤꯗꯣ ꯍꯟꯗꯛꯀꯤ ꯀꯨꯏꯗ꯭ꯔꯤꯉꯩꯒꯤ ꯃꯧꯒꯤ एपिसोड अदुदा तबाबीना हाकिबनी मयाम से इंस्पेक्टर तयारी ताई हाय अदुगा करिगिनो खंगबिद्रिसे अदो कमाइना तौनी कॉल से नेट से याम नुंगाइत्रे अदो अस फरकनी तौरिसे अदो इसाई ओइना मामुक सक्चला हंगागे मयाम येनिंग हुलकले आइगी थमोइसे नंगी नुंसी सक्तम उरुबादा इसे कनाना इबनो मयामना याम पामना ताबिरिबा मयामना खुबा हौना खुबिरिबा खोइगी ओजाना सार जेम्सना इसे सैफम खुदिंगदा अदुगा लीलागी प्लेटफॉर्म कयादा इसे से सामदना मत हलक पे यावरमोइने न खल्ले दो मयामना सुदुम इसे दुम खनबा दो कनाना इबनो इसे इबिरिबा दुम तंगसु ngasi tanjasi lawraga thaga chahose chumna haibirakreda singkhai moira gangmai gi thamoise saitani ngombam iche nandini madam nandini myangi misoina satayai saita singkhai moirangna sattani ngombam ne haibire नोट अदुम तौरदो पीडी पीआई मिस आई खंगदे हाइबिरे मादी खंगदे ना दुम सेंगना हाइबिरे
ꯑꯁ ꯊꯣꯃꯥꯁ ꯂꯩꯃꯕꯣꯛ ꯄꯥꯝꯖꯩ ꯗꯥ ꯂꯤꯑꯣꯁꯦ ꯏꯁꯩ ꯁꯛꯄꯤꯌꯣ ꯍꯥꯏꯖꯜꯂꯦ ꯅꯤꯡꯖꯕ ꯃꯥꯅ ꯁꯨꯁꯃꯤꯇꯥ ꯁꯃꯨ ꯁꯛꯄꯤꯌꯣꯏ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯤꯒꯤ ꯑꯏꯕꯁꯦ ꯁꯩꯇ ꯅꯤꯉꯣꯝꯕꯝ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯅ ꯏꯕꯤꯕꯅꯤ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯈꯤꯕꯗ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯆꯤꯡꯈꯩ ꯑꯗꯨꯒ ꯃꯦꯗꯥꯝ ꯅꯟꯗꯤꯅꯤ ꯏꯆꯦ ꯅꯟꯗꯤꯅꯤꯅꯁꯨ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯑꯦ ꯏꯆꯦꯒꯤꯗꯤ ꯌꯥꯝꯅ ꯄꯥꯝꯖꯕ ꯏꯁꯩꯅꯤ ꯏꯆꯦ ꯅꯟꯗꯤꯅꯤꯒꯤꯗꯤ ꯏꯁꯩꯁꯤꯃ ꯈ꯭ꯋꯥꯏꯗꯒꯤ ꯏꯆꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯔꯤꯕ ꯏꯁꯩ ꯃꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯁꯤꯒꯤ ꯏꯁꯩꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄꯥꯝꯕꯗꯧꯅ ꯑꯩꯅ ꯈꯜꯂꯦꯕ ꯑꯩꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯑꯗꯨꯒ ꯁꯦꯔꯥꯝ ꯅꯤꯔꯃꯂꯥꯅꯁꯨ ꯁꯩꯇ ꯍꯥꯏꯕꯤꯔꯛꯑꯦ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯅꯤꯉꯣꯝꯕꯝ ꯍꯥꯏꯕ ꯃꯥꯟꯗꯦ ꯅꯤꯉꯣꯝꯕ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯁꯩꯇ ꯅꯤꯉꯣꯝꯕꯝ ꯍꯥꯏꯕꯅꯤ ꯅꯤꯉꯣꯝꯕꯗꯤ ꯂꯩꯔꯝꯃꯣꯏꯌꯦ ꯌꯨꯝꯅꯥꯛꯇ ꯑꯗꯨꯅ ꯃꯌꯥꯝꯅ ꯁꯨꯝ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕ ꯍꯥꯏꯕ ꯋꯥꯅꯤ ꯅꯔꯦꯟꯗ꯭ꯔ ꯅꯤꯉꯣꯝꯕꯝ ꯍꯥꯏꯕꯅꯦꯕ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕꯗꯤ ꯑꯃꯠꯇ ꯈꯨꯝꯕꯤꯔꯛꯇ꯭ꯔꯦ ꯈꯪꯗ꯭ꯔꯁꯨ ꯈꯪꯗꯦꯗ ꯑꯣꯏꯔꯁꯨ ꯈꯨꯝꯕꯤꯔꯛꯑꯣ ꯀꯩꯗꯧꯔꯒꯦ ꯑꯗꯨꯝ ꯁꯔꯦꯟꯗꯔ ꯇꯧꯕꯤꯔꯛꯑꯣꯕ ꯈꯪꯗꯦꯗ ꯍꯥꯏꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯗꯦ ꯍꯥꯏꯕꯇ ꯑꯣꯏꯔꯁꯨ ꯍꯥꯏꯕꯤꯔꯛꯑꯣꯕ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯏꯆꯦ ꯅꯤꯡꯊꯧꯖꯝ ꯏꯆꯦ ꯅꯤꯡꯊꯧꯖꯝ ꯏꯆꯦ ꯏꯕꯦꯝꯆꯥ ꯅꯤꯡꯊꯧꯖꯝ ꯁꯨꯅꯤ ꯊꯧꯗꯥꯝ ꯑꯗꯨꯒ ꯄꯗꯃꯥ ꯇꯣꯡꯕ꯭ꯔꯝ ꯏꯗꯣꯝꯆꯥ ꯒꯨꯔꯨꯃꯌꯨꯝ ꯍꯥꯏꯔꯣꯅꯦ ꯃꯊꯪꯗꯩꯗꯤ ꯊꯥꯒꯠꯆꯔꯤ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯄꯗꯃꯥ ꯗꯥꯂꯤꯌꯣ ꯑꯗꯨꯒ ꯏꯆꯦ ꯇꯃꯣꯕꯤ ꯆꯤꯔꯣꯝ ꯏꯟꯗꯣꯝꯆꯥ ꯔꯇꯅꯥ ꯒꯨꯔꯨꯃꯌꯨꯝ ꯑꯝꯕꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯏꯆꯦ ꯃꯥꯏꯕꯝ ꯊꯥꯒꯠꯆꯔꯤ ꯑꯗꯨꯒ ꯈꯣꯝꯗ꯭ꯔꯥꯝ ꯕꯤꯃꯣꯂꯥ ꯏꯃꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯏꯆꯦ ꯗꯦꯕ꯭ꯔꯥꯅꯤ ꯀꯁꯥꯔ ꯅꯦꯅꯦ ꯑꯔꯨꯅꯤ ꯑꯀꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯀꯣꯜ ꯑꯃ ꯍꯣꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯑꯅꯤ ꯑꯃꯝꯇ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯒꯪꯒꯥꯔꯥꯅꯤ ꯀꯣꯜꯀꯇꯥ ꯆꯦ ꯒꯪꯒꯥꯔꯥꯅꯤ ꯀꯔꯝꯕ ꯋꯥꯍꯪ ꯁꯦꯝ ꯁꯥꯕꯤꯔꯦ ꯍꯧꯕꯤꯔꯁꯤ ꯃꯤꯁ ꯑꯩ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯂꯛꯑꯒꯦꯕꯀꯣ ꯑꯗꯨꯒ ꯁꯩꯁꯛꯄꯁꯦ ꯁꯩꯁꯛꯄꯒ ꯁꯩꯁꯛꯄꯤꯒ ꯑꯗꯒꯤ ꯐꯤꯂꯝꯁꯦ ꯀꯔꯤ ꯐꯤꯂꯝꯅꯣ ꯍꯥꯏꯕꯗꯨꯒ ꯁꯤꯃꯗꯤ ꯌꯥꯝ ꯂꯥꯏꯗꯣꯏꯅꯦ ꯑꯗꯨꯝ ꯈꯨꯝꯕ ꯉꯝꯅꯉꯥꯏꯒꯤ ꯁꯤ ꯑꯣꯏꯅ ꯍꯪꯉꯛꯑꯒꯦ ꯑꯗꯨꯝ ꯍꯣꯏ ꯍꯪꯕꯤꯔꯛꯑꯣ ꯃꯊꯪ ꯃꯤꯡꯁꯦ ꯑꯝꯇ ꯄꯥꯊꯣꯛꯆꯒꯦ ꯑꯔꯥꯏꯕ ꯍꯪꯕꯤꯔꯛꯑꯣ ꯍꯣꯏ ꯃꯤꯁ ꯏꯁꯜꯂꯒꯦꯀꯣ ꯈꯪꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯑꯩꯒꯤ ꯊꯃꯣꯏ ꯂꯝꯍꯦꯟꯕꯁꯦ ꯅꯨꯡꯁꯤ ꯅꯥꯛꯇ ꯂꯩꯈꯔꯦ ꯃꯤꯁ ꯁꯥꯏꯗꯪ ꯑꯗꯨꯝ ꯁꯛꯑꯒꯦ ꯈꯪꯅꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯍꯥꯏꯔꯤꯕ ꯏꯁꯩ ꯑꯁꯤꯒꯤ ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ ꯑꯗꯨꯒ ꯐꯤꯜꯝ ꯐꯤꯂꯝ ꯃꯃꯤꯡꯒ ꯃꯌꯥꯝ ꯕꯕ꯭ꯂꯤ ꯅꯣꯡ ꯑꯩꯒꯤ ꯃꯦꯁꯦꯖꯇꯤ ꯁꯨꯡꯄꯥ ꯄꯥꯕꯤꯗꯦ ꯎꯗꯤ ꯎꯖꯈꯤꯕꯅꯤꯅꯦ ꯄꯥꯅꯕ ꯆꯨꯝꯒ꯭ꯔꯦ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡꯅ ꯆꯨꯝꯒ꯭ꯔꯦ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯆꯤꯡꯀꯩ ꯃꯣꯏꯔꯥꯡ ꯏꯆꯦ ꯕꯤꯕꯤ ꯃꯥꯏꯕꯝ ꯑꯗꯨꯒ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔ ꯑꯝꯕꯥ ꯈꯣꯡꯕꯥꯟ ꯇꯥꯕꯝ ꯂꯣꯡꯖꯝ ꯆꯅꯤꯡꯈꯣꯝꯕꯤ ꯑꯦꯝ ꯗꯤ ꯁꯔꯤꯞ ꯈꯥꯟ ꯂꯞ ꯁꯔꯤꯇꯥ ꯁꯨꯅ ꯍꯥꯏꯕꯤꯔꯛꯇꯕꯁꯨ ꯌꯥꯎꯔꯦ ꯑꯗꯨꯝ ꯄꯥꯊꯣꯛꯆꯔꯦ ꯂꯞ ꯁ꯭ꯇꯣꯔꯤ ꯐꯤꯂꯝ ꯍꯥꯏꯕꯤꯔꯛꯑꯦ ꯔꯙꯥ ꯁꯥꯃꯣꯝꯅ ꯂꯞ ꯁ꯭ꯇꯣꯔꯤ ꯑꯗꯨꯒ 1942 ꯗ ꯂꯞ ꯁ꯭ꯇꯣꯔꯤ ꯁꯦꯔꯥꯝ ꯅꯤꯔꯃꯂꯥꯅ ꯂꯞ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯈ꯭ꯔꯦ ꯑꯗꯒꯤ ꯂꯞ ꯍꯥꯏꯔꯛꯑꯦ ꯏꯆꯦ ꯁꯣꯃꯣꯂꯥ ꯁꯝꯔꯥꯏ ꯂꯥꯄꯝꯅ ꯍꯣꯏ ꯑꯗꯒꯤꯗꯤ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯕꯕ꯭ꯂꯤ ꯅꯣꯡ ꯏꯆꯦ ꯗꯦꯕꯖꯥꯅꯤ ꯁꯔꯤꯇꯥ ꯅꯥꯎꯕꯣꯏ ꯈꯛꯇ ꯍꯥꯏꯕꯤꯔꯦ ꯂꯞꯇꯤ ꯍꯥꯏꯕꯤꯔꯝꯗ꯭रे ꯑꯗꯨꯒ ꯕꯤꯗ꯭ꯌꯥꯄꯇꯤ ꯊꯧꯅꯥꯎꯖꯝ ꯂꯞ ꯅꯥꯎꯕꯣꯏ ꯁꯔꯤꯇꯥ ꯍꯥꯏꯕꯤꯔꯦ ꯆꯨꯝꯅ ꯍꯥꯏꯕꯤꯔꯦ ꯁꯩꯁꯛꯄ ꯅꯥꯎꯕꯣꯏꯇꯪ ꯍꯥꯏꯕꯤꯔꯦ ꯂꯣꯡꯖꯝ ꯆꯅꯤꯡꯈꯣꯝꯕꯤ ꯑꯗꯨꯒ ꯁꯨꯅꯤ ꯊꯧꯗꯥꯝꯅ ꯅꯥꯎꯕꯣꯏ ꯈꯛꯇꯪ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯤꯟꯊꯣꯏ ꯉꯝꯕꯤ ꯃꯌꯦꯡꯕꯝꯅ ꯅꯥꯎꯕꯣꯏ ꯁꯔꯤꯇꯥ ꯑꯗꯨꯒ ꯅꯤꯅꯦ ꯕꯤꯅꯣꯗꯤꯅꯤ ꯑꯣꯀ꯭ꯔꯝ ꯐꯤꯂꯝ ꯂꯞ ꯁꯔꯤꯇꯥ ꯇꯪ ꯍꯥꯏꯕꯤꯔꯦ ꯃꯤꯔꯥꯏꯕꯤꯔꯦ ꯅꯥꯎꯕꯣꯏ ꯃꯟꯗꯥꯅꯤꯀꯤ ꯑꯗꯨ ꯊꯣꯃꯥꯁ ꯂꯩꯃꯕꯣꯛꯅ ꯍꯥꯏꯔꯤ ꯇꯥꯎ ꯅꯥꯎꯕꯣꯏ ꯃꯟꯗꯥ ꯅꯤꯀꯤ ꯂꯞ ꯃꯌꯥꯝ ꯁꯨꯝ ꯅꯣꯛꯁꯦꯅ ꯁꯨꯝ ꯇꯧꯕꯅꯤꯀꯣ ꯕꯤꯗꯤ ꯀ꯭ꯔꯤꯌꯦꯁꯟ ꯏꯆꯦ ꯄꯥꯛꯄꯤ ꯇꯨꯝꯅꯤꯡ ꯂꯞꯇꯪ ꯌꯥꯎꯔꯝꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯍꯥꯏ ꯂꯞ ꯁ꯭ꯇꯣꯔꯤ ꯏꯕꯨꯡ ꯁꯦꯛꯁꯄꯤꯌꯔꯁꯦ ꯉꯁꯥꯏꯒꯤꯗꯣ ꯏꯃꯥ ꯂꯞ ꯕꯦꯃꯣꯔꯥ ꯁ꯭ꯇꯣꯔꯤꯗꯣ ꯀꯣꯟꯁꯟꯅ ꯐꯤꯂꯝ ꯂꯞ ꯍꯥꯏꯕꯤꯔꯛꯑꯦ ꯎꯝ ꯅꯥꯎꯕꯣꯏ ꯂꯨꯈꯣꯏ ꯁꯔꯥꯡꯊꯦꯝꯅꯁꯨ
ꯁꯩꯁꯛꯄ ꯁꯩꯁꯛꯄꯤ and the film ꯍꯪꯖꯕꯅꯤ ꯑꯗꯨꯗꯤ ꯏꯆꯦ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕꯤꯔꯛꯑꯕꯅꯤꯅ ꯍꯣꯏ ꯃꯤꯁ ꯊꯝꯖꯔꯒꯦ ꯑꯗꯩ ꯁꯨꯃꯥꯏꯅ ꯂꯥꯏ ꯂꯥꯏꯅ ꯈꯔ ꯍꯪꯕꯤꯔꯛꯑꯣꯕ ꯑꯩꯁꯨ ꯍꯣꯏ ꯈꯤꯇꯪ ꯈꯨꯝꯒꯦꯕ ꯍꯣꯏ ꯍꯣꯏ ꯂꯥꯏꯇꯣꯟꯖꯝ ꯑꯣꯀꯦꯅ ꯂꯞ ꯁꯔꯤꯇꯥ ꯊꯝꯃꯦ ꯅꯥꯎꯕꯣꯏ ꯊꯝꯃꯦ ꯍꯥꯏꯕꯤꯔꯦ ꯊꯥꯒꯠꯆꯔꯤ ꯏꯆꯦ ꯒꯪꯒꯥꯔꯥꯅꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯦ ꯊꯥꯒꯠꯆꯔꯤ ꯍꯜꯂꯣ 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 ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯕꯤꯗꯤ ꯀꯤꯔꯦꯁꯟ ꯂꯝꯕꯣꯡ ꯏꯆꯦ ꯄꯥꯛꯄꯤ ꯄꯥꯛꯄꯤ ꯏꯆꯦꯒꯤꯗꯤ ꯏꯁꯩ ꯇꯧꯕꯤꯒꯗ꯭ꯔꯥ ꯗꯥꯏꯂꯣꯛ ꯇꯧꯕꯤꯒꯗ꯭ꯔꯥ ꯀꯣꯏꯁꯟ ꯑꯅꯤꯒ ꯍꯪꯉꯛꯀꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐꯦꯟ ꯃꯌꯦꯛꯇ ꯌꯥꯎꯔꯤꯕ ꯑꯩꯈꯣꯏ ꯂꯦꯡꯒ꯭ꯋꯦꯖꯁꯦ ꯀꯌꯥꯅꯣ ꯂꯣꯟꯁꯦ ꯀꯌꯥꯅꯣ ꯑꯗꯨꯒ ꯑꯃꯅ ꯌꯨꯅꯤꯠ ꯑꯝꯗ ꯆꯪꯉꯤꯕ MLꯁꯦ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ MLꯁꯦ ꯃꯁꯤꯡ ꯀꯌꯥꯅꯣ ꯅꯣꯏꯁꯦ ꯍꯪꯒꯦ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯗꯣ ꯑꯝꯇꯪꯒ ꯄꯟꯕꯤꯌꯨ ꯏꯟꯗꯤꯌꯥꯒꯤ ꯁꯦꯜ ꯃꯌꯦꯛꯇ ꯌꯥꯎꯔꯤꯕ ꯂꯣꯟꯁꯦ ꯀꯌꯥꯅꯣ ꯍꯪꯕ ꯄꯩꯁꯥ ꯑꯃꯨꯛ ꯄꯨꯊꯣꯛꯇꯅ ꯂꯣꯏ ꯌꯦꯡ ꯂꯩꯔꯝꯗꯅ ꯂꯣꯡꯖꯝ ꯆꯅꯤꯡꯈꯣꯝꯕꯤꯅ 16 ꯑꯗꯨꯒ ꯍꯥꯏꯕꯤꯔꯛꯑꯦ ꯀꯌꯥ ꯑꯗꯨꯒ 16 ꯀꯣꯏꯁꯟꯁꯦ ꯑꯅꯤ ꯁꯨꯔꯤꯕꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟꯒꯤ ꯀꯣꯏꯁꯟꯗꯣ ꯑꯝꯇꯪꯒ ꯌꯨꯅꯤꯠ ꯑꯃꯗ ꯗꯔꯀꯥꯔ ꯑꯣꯏꯔꯤꯕ MLꯁꯦ ꯀꯌꯥꯅꯣꯕ ꯑꯗꯣ ꯃꯌꯥꯝꯅ ꯑꯟꯁꯥꯔꯁꯦ ꯄꯤꯕꯤꯔꯛꯄ ꯀꯥꯟꯗ ꯀꯣꯏꯁꯟ ꯑꯅꯤ ꯁꯨꯕꯅꯤꯅ ꯀꯣꯏꯁꯟꯗꯣ ꯑꯗꯨꯝ ꯄꯟꯕꯤꯔꯒ ꯍꯥꯏꯐꯦꯠ ꯄꯟꯕꯤꯔꯒ ꯑꯗꯨꯝ ꯄꯥꯎꯈꯨꯝꯕꯤꯔꯛꯑꯣ 350 ml ꯍꯥꯏꯕꯤꯔꯛꯏ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯑꯗꯨ ꯆꯨꯝꯃꯦ ꯑꯣꯀꯦ ꯑꯗꯨꯒ ꯏꯆꯦ ꯃꯥꯏꯕꯝꯅ 3ꯅꯦ ꯍꯥꯏꯁꯦ ꯄꯩꯁꯥ ꯁꯦꯟꯖꯦꯛꯇꯣꯏꯔꯣꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯖꯤꯠ ꯃꯣꯏꯔꯥꯡꯆꯥ 14,100 ml ꯕꯕ꯭ꯂꯤ ꯅꯣꯡ 350 ml ꯑꯗꯨꯒ 22 ꯃꯌꯦꯛꯅꯤ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒꯤ ꯂꯥꯏꯁ꯭ꯔꯝ ꯕꯤꯖꯤꯌꯥꯅ 350ꯅꯤ ꯍꯥꯏꯕꯤꯔꯛꯏ ml ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯊꯣꯃꯥꯁ ꯂꯩꯃꯄꯣꯛꯄꯝ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯆꯨꯝꯅ ꯍꯥꯏꯕꯤꯔꯛꯈ꯭ꯔꯦ ꯑꯗꯨꯒ 5 ꯍꯥꯏꯕꯤꯔꯛꯏꯁꯦ ꯑꯗꯨꯒ ꯏꯆꯦ ꯅꯟꯗꯤꯅꯤꯅ 22 ꯂꯦꯡꯒ꯭ꯋꯦꯖ ꯍꯥꯏꯕꯤꯔꯛꯏ ꯌꯥꯝꯅ ꯂꯨꯏ ꯄꯩꯁꯥ ꯌꯦꯡꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯁꯦ MD ꯁꯔꯤꯈꯥꯟꯅ ꯑꯗꯣ ꯑꯌꯥꯝꯕꯅ 350 ꯁꯤꯗꯤ ꯆꯨꯝꯃꯦ ꯑꯗꯨꯒ ꯑꯍꯥꯟꯕꯒꯤ ꯀꯣꯏꯁꯟꯒꯤ ꯑꯟꯁꯥꯔꯁꯤꯃ ꯑꯍꯥꯟꯕ ꯀꯣꯏꯁꯟꯒꯤ ꯑꯟꯁꯔꯁꯦ 17 ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯎꯋꯦꯕ ꯏꯟꯗꯤꯌꯥꯟ ꯀꯔꯦꯟꯁꯤꯗ ꯀꯩ ꯍꯥꯏꯕꯤ ꯃꯌꯦꯛ ꯈꯛꯇꯪ ꯁꯦꯡꯕ ꯋꯥꯠꯂꯦ 17 ꯂꯦꯡꯒ꯭ꯋꯦꯖ ꯌꯥꯎꯋꯦꯕ 17 ꯑꯗꯨꯒ ꯏꯪꯂꯤꯁꯀ ꯗꯦꯕꯅꯥꯒꯔꯤꯀ ꯐꯣꯟ ꯑꯃ ꯍꯥꯞꯆꯤꯟꯕ 15 ꯍꯥꯟꯅ 15ꯗ 15 17 ꯑꯣꯏꯕ ꯂꯣꯡꯖꯝ ꯆꯅꯤꯡꯈꯣꯝꯕꯤꯅ 15 ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ 16 ꯍꯥꯏꯕꯁꯨ ꯌꯥꯎꯈ꯭ꯔꯦ ꯑꯗꯨꯒ 16ꯗꯒꯤ ꯑꯅꯤ ꯄ꯭ꯂꯁ ꯇꯧꯁꯤꯜꯂꯒ 17 ꯑꯣꯏꯕ ꯏꯪꯂꯤꯁꯀ ꯗꯦꯕꯅꯥꯒꯔꯤꯀ ꯍꯥꯞꯆꯤꯜꯂꯛꯄ ꯑꯗꯨꯒ Pꯅ 17 ꯏꯆꯦꯒꯤ ꯃꯇꯧ ꯇꯝꯃꯒ ꯍꯥꯏꯕꯤꯈ꯭ꯔꯦ ꯁꯨꯅꯤ ꯊꯧꯗꯥꯝ 17 ꯍꯥꯏꯕꯤꯔꯛꯄ ꯇꯥꯕꯤꯕ ꯃꯌꯥꯝꯁꯨ ꯑꯃꯨꯛ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯄꯥꯎꯈꯨꯝ ꯈꯨꯝꯕꯤꯔꯛꯄ ꯍꯣꯏ ꯚꯨꯃꯦꯁꯣꯔꯤꯅ ꯄꯩꯁꯥꯁꯨ ꯊꯤꯕ ꯈꯪꯗ꯭ꯔꯦꯅ ꯍꯥꯏꯕꯤ ꯀꯌꯥꯝ ꯆꯦꯠꯅ ꯂꯣꯠꯂꯨꯔꯕ ꯖꯥꯠꯅꯣ ꯈꯪꯗ꯭ꯔꯦ ꯁꯤꯅ ꯑꯃꯨꯛ ꯆꯦꯟꯖꯟꯈꯤꯅꯤꯀꯣ
ꯏꯟꯁꯥꯡ ꯃꯊꯦꯜ ꯍꯪꯕꯁꯨ ꯀꯟꯅ ꯌꯥꯎꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯨꯛ ꯂꯧꯈꯠꯆꯒꯦ ꯗꯥꯕꯨꯡ ꯂꯩꯁꯥꯡꯕꯝ ꯅꯨꯡꯉꯥꯏꯈ꯭ꯔꯕꯖꯥꯠꯅꯤ ꯃꯔꯛꯁꯤꯗ ꯏꯟꯁꯥꯡꯒ ꯍꯪꯅꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯊꯦꯜ ꯑꯃꯅꯤ ꯍꯜꯂꯣ ꯈꯔ ꯀꯟꯅ ꯍꯥꯏꯕꯤꯌꯨ ꯍꯜꯂꯣ ꯅꯨꯡꯗꯥꯡꯅꯤꯅ ꯌꯥꯗꯦ ꯍꯥꯏꯔꯛꯇꯣꯏꯖꯥꯠꯂꯥ ꯍꯜꯂꯣ ꯇꯥꯖꯔꯝꯃꯦ ꯇꯥꯖꯔꯦ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯅꯦꯠꯋꯥꯛꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯊꯝꯕꯤꯈ꯭ꯔꯦ. ꯇꯠꯈ꯭ꯔꯦ ꯐꯅ ꯀꯟꯅꯗꯤ ꯌꯥꯜꯂꯒ ꯈꯥꯡꯉꯝꯕꯅꯤ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯍꯜꯂꯣ ꯇꯥꯖꯔꯦ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯀꯁꯥꯔ ꯀꯃꯉꯥꯗꯩ ꯗꯤꯖꯥꯏꯟ ꯀꯧꯏ ꯀꯔꯤꯅꯣ ꯇꯧꯕꯤꯒꯗꯣꯏꯁꯦ ꯀꯔꯝꯕ ꯋꯥꯍꯪ ꯍꯪꯕꯤꯗꯣꯏꯅꯣ ꯀꯣꯏꯁꯟ ꯑꯝꯇ ꯍꯪꯖꯔꯛꯀꯦ ꯇꯥꯔꯤꯕꯣ ꯇꯥꯖꯔꯤ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯈꯨꯗꯤꯌꯔ ꯅꯪꯕꯨ ꯀꯔꯤꯅꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯦꯛꯇ ꯆꯠꯈꯤꯗꯨꯕꯨ ꯁꯤ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯁꯦ ꯑꯗꯨꯝ ꯃꯥꯡꯉꯤꯅꯦ ꯑꯣ ꯒꯣꯗ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯆꯥꯟꯕꯤꯌꯦ ꯑꯁꯤ ꯀꯔꯝꯕ ꯐꯤꯂꯝꯅꯣ ꯑꯦꯛ ꯇꯧꯔꯤꯕ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯑꯃꯨꯛꯇꯪꯒ ꯍꯟꯁꯦ ꯗꯥꯏꯂꯣꯛꯁꯦ ꯍꯧꯖꯔꯛꯑꯒꯦ ꯍꯧꯕꯤꯌꯨ ꯇꯥꯔꯤꯕꯣ ꯅꯪꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯉꯥꯏꯈꯣ ꯗꯤꯌꯔ ꯅꯪ ꯀꯔꯤꯒꯤꯅꯣ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯅ ꯍꯦꯛꯇ ꯆꯠꯈꯤꯗꯨꯕꯨ ꯁꯤ ꯑꯩꯒ ꯊꯦꯡꯅꯔꯝꯗ꯭ꯔꯗꯤ ꯑꯩꯗꯤ ꯑꯗꯨꯝ ꯃꯥꯡꯖꯔꯦꯗꯅ ꯑꯣ ꯒꯣꯗ ꯉꯁꯤꯗꯤ ꯅꯪꯅ ꯑꯩꯕꯨ ꯆꯥꯟꯕꯤꯔꯦ ꯁꯤ ꯅꯣꯏ ꯌꯨꯝꯂꯣ ꯐꯛꯅ ꯇꯨꯜꯂ ꯑꯃ ꯄꯨꯊꯣꯔꯛꯑꯣ ꯃꯤꯁ ꯇꯧꯖꯔꯦ ꯀꯔꯤ ꯐꯤꯂꯝꯅꯣ ꯑꯦꯛ ꯇꯧꯔꯤꯕ ꯑꯅꯤꯗꯣ ꯀꯅꯥꯅꯣ ꯑꯍꯥꯟꯕꯗ ꯐꯤꯂꯝꯁꯦ ꯍꯥꯟꯅ खꯪꯅꯕ ꯍꯣꯠꯅꯁꯤ ꯐꯤꯂꯝꯁꯤꯕꯨ ꯈꯪꯉꯗꯤ ꯑꯦꯛ ꯇꯧꯔꯤꯕ ꯑꯦꯛꯇꯔ ꯑꯦꯛꯇ꯭ꯔꯦꯁꯇꯣ ꯁꯣꯏꯗꯅ ꯈꯪꯗꯣꯏꯅꯦ ꯑꯗꯨꯅ ꯀꯣꯏꯁꯟ ꯌꯥꯝꯃꯕꯣ ꯇꯥꯔꯤꯕꯣ ꯀꯔꯤꯅꯣ ꯃꯣꯏ ꯉꯥꯡꯅꯩꯁꯤꯕꯣ ꯇꯥꯔꯤꯕꯣ ꯍꯥꯏꯅꯩꯁꯤꯕꯣ ꯗꯥꯏꯂꯣꯒꯀꯤ ꯋꯥꯔꯤꯅꯤ ꯗꯥꯏꯂꯣग ꯇꯧꯏꯗꯨꯗꯤ ꯍꯧꯖꯤꯛ ꯀꯣꯏꯁꯟ ꯍꯪꯂꯁꯨ ꯑꯩꯗꯤ ꯈꯪꯉꯣꯏ ꯑꯩ ꯇꯁꯦꯡꯅ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕꯤꯔꯦ ꯍꯪꯉꯤꯗꯣ ꯃꯈꯣꯟ ꯊꯣꯛꯇ꯭ꯔꯦ ꯍꯪꯉꯤꯗꯣ ꯅꯨꯡꯗꯥꯡꯅꯤꯅ ꯂꯣꯟꯅ ꯍꯪꯉꯛꯏꯕꯅꯤ ꯏꯆꯦ ꯕꯤꯂꯥ ꯐꯤꯂꯝ ꯊꯕꯥꯇꯣꯜ ꯂꯨꯏꯍꯦ ꯍꯥꯏꯕꯤꯔꯦ ꯁꯖꯤꯛ ꯊꯕꯥ ꯁꯤꯂꯩꯕ ꯁꯨꯁꯃꯤꯇꯥ ꯍꯥꯏꯕꯤꯔꯦ ꯊꯣꯃꯥꯁ ꯂꯩꯃꯄꯣꯛꯄꯝꯅ ꯑꯆꯨꯝꯕ ꯆꯨꯝꯃꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯐꯤꯂꯝ ꯃꯃꯤꯡꯗꯣ ꯋꯥꯠꯍꯧꯕ ꯁꯦꯔꯥꯝ ꯍꯥꯏꯇꯥꯔꯦ ꯅꯤꯔꯃꯂꯥ ꯑꯆꯨꯝꯕ ꯌꯥꯎꯈ꯭ꯔꯦ ꯐꯤꯂꯝ ꯃꯃꯤꯡꯁꯨ ꯁꯤꯜꯍꯩꯕ ꯁꯨꯁꯃꯤꯇꯥ ꯁꯖꯤꯛ ꯊꯕꯥ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯆꯨꯝꯃꯦ ꯍꯣꯞꯁꯟꯅ ꯁꯨꯁꯃꯤꯇꯥ ꯁꯤꯂꯩꯕꯇꯪ ꯍꯥꯏꯕꯤꯔꯦ ꯐꯤꯂꯝ ꯃꯃꯤꯡꯗꯤ ꯍꯥꯏꯕꯤꯔꯛꯇ꯭ꯔꯦ ꯇꯣꯝꯊꯤꯜꯂꯣ ꯑꯗꯨꯒ ꯁꯤꯜꯍꯩꯕ ꯁꯨꯁꯃꯤꯇꯥ ꯁꯨꯅꯤ ꯊꯧꯗꯥꯝ ꯗꯥꯏꯂꯣꯛ ꯇꯧꯔꯁꯨ ꯆꯤꯔꯣꯟꯗ ꯍꯪꯂꯛꯀꯅꯨ ꯑꯩ ꯆꯤꯔꯣꯟ ꯑꯝꯇꯪ ꯇꯧꯁꯤꯔꯥ ꯑꯉꯥꯡꯒꯤ ꯑꯗꯨꯒ ꯀꯣꯏꯁꯟ ꯑꯝꯇꯒ ꯍꯪꯉꯛꯀꯦ ꯍꯣꯏ ꯇꯧꯔꯣ ꯍꯜꯂꯣ ꯃꯤꯁ ꯇꯥꯖꯔꯤ ꯀꯣꯏꯁꯟ ꯑꯝꯇꯒ ꯍꯪꯉꯛꯀꯦ ꯍꯣꯏ ꯁꯤꯅ ꯄꯥꯈꯣꯟꯒꯤ ꯇꯥꯏꯞꯇꯅꯦꯕꯀꯣ ꯃꯃꯥ ꯑꯃꯅ ꯃꯆꯥ 19 ꯄꯣꯛꯄ ꯃꯆꯥ 19ꯁꯤꯒ ꯂꯣꯟ ꯃꯥꯟꯅꯗꯕ ꯑꯃ ꯌꯥꯎꯕ ꯀꯔꯤꯅꯣꯗꯣ ꯃꯃꯥ ꯑꯃꯅ ꯃꯆꯥ 12 ꯄꯣꯛꯏ ꯑꯗꯨꯒ ꯃꯆꯥ ꯑꯃꯅ ꯂꯣꯟꯁꯦ ꯃꯥꯟꯅꯗꯕ ꯃꯆꯥ ꯑꯃꯅ ꯂꯣꯟ ꯃꯥꯟꯅꯗꯦꯌꯦ 11 ꯑꯃꯅ ꯃꯥꯟꯅꯕ ꯍꯥꯏꯗꯤ ꯑꯗꯨꯒ ꯑꯃꯅ ꯃꯥꯟꯅꯗꯕ ꯀꯔꯤꯅꯣ ꯖꯅꯋꯥꯔꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯃꯔꯋꯥꯔꯤ ꯗꯦꯁꯋꯥꯔꯤ ꯍꯥꯏꯕꯗꯨꯔꯣ ꯂꯥꯜꯂꯦ ꯅꯠꯇꯦ ꯈꯪꯗꯦꯗ ꯈꯪꯗꯕ ꯉꯥꯛꯇ ꯍꯪꯉꯗꯅ ꯀꯔꯤꯒꯤ ꯌꯥꯝꯅ ꯏꯟꯇꯔꯚꯤꯌꯨꯔꯥ ꯂꯨꯏꯍꯦ ꯍꯥꯏꯁꯦ ꯈꯨꯝꯕꯤꯌꯨ ꯈꯪꯗ꯭ꯔꯦ ꯃꯌꯥꯝ ꯑꯗꯨꯅ ꯍꯦꯟꯅ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯅꯤꯡ ꯈꯣꯝꯕꯤꯅ ꯈꯨꯕꯤ
ꯑꯁꯣꯏ ꯈꯨꯕꯤ ꯑꯁꯣꯏꯕꯅꯤ ꯏꯆꯦ ꯕꯤꯂꯥꯅ ꯍꯥꯏꯕꯤꯔꯤꯕ ꯆꯨꯝꯃꯤꯔ ꯂꯥꯜꯂꯤꯔ ꯈꯪꯗꯦ ꯅꯪ ꯉꯥ ꯂꯩꯇꯅ ꯃꯊꯧ ꯇꯥꯕ ꯄꯣꯠꯅꯤꯗ ꯑꯗꯣ ꯃꯤ ꯄꯨꯝꯅꯃꯛꯇ ꯈꯨꯃꯣꯏꯅ ꯑꯩ ꯁ꯭ꯋꯥꯏꯗꯩ ꯅꯠꯇꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯔꯣꯔ ꯍꯥꯏꯕꯤꯔꯛꯑꯣ ꯘꯔꯤꯗꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤꯗꯤ ꯍꯥꯏ ꯂꯥꯁꯇ ꯕꯥꯔꯣ ꯇꯥꯕꯗ ꯕꯥꯔꯣ ꯍꯥꯏꯗꯅ ꯌꯥꯝꯅ ꯐꯖꯕ ꯌꯥꯝ ꯐꯖꯩꯌꯦ ꯀꯣꯏꯁꯟꯅꯤ ꯑꯃ ꯇꯥꯔꯦ ꯑꯅꯤ ꯇꯥꯔꯦ ꯑꯍꯨꯝ ꯇꯥꯔꯦ ꯃꯔꯤ ꯇꯥꯔꯦ ꯃꯉꯥ ꯇꯥꯔꯦ ꯑꯗꯨꯒ ꯕꯥꯔꯣ ꯇꯥꯔꯦ 19 ꯇꯔꯥꯃꯥꯊꯣꯏ ꯕꯛ ꯂꯩꯔꯦ ꯕꯥꯔꯣ ꯇꯥꯔꯦ 12 ꯍꯥꯏꯅꯗꯦꯀꯣ ꯕꯥꯔꯣ ꯇꯥꯔꯦ ꯍꯥꯏ ꯑꯗꯣ ꯄꯨꯡ 12 ꯃꯈꯥꯏꯁꯨ ꯁꯨꯝ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯩ ꯑꯗꯣ ꯁꯨꯝ ꯀꯩꯁꯨ ꯀꯥꯏꯗꯦ ꯕꯥꯔꯣ ꯇꯥꯔꯦ ꯕꯥꯔꯣ ꯍꯥꯏꯁꯤꯅꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯒꯦ ꯏꯕꯦꯝꯃ ꯕꯥꯔꯣ ꯇꯥꯔꯦ ꯏꯃꯥ ꯕꯥꯔꯣ ꯃꯈꯥꯏ ꯇꯥꯔꯦ ꯌꯥꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯌꯥꯝꯅ ꯂꯥꯏꯔꯝꯃꯕꯅꯤ ꯃꯌꯥꯝꯅ ꯀꯣꯏꯁꯟꯁꯤꯒ ꯑꯟꯁꯔꯁꯦ ꯁꯨꯕꯥꯁ ꯁꯟꯗꯥꯝꯅ ꯑꯩꯅ ꯆꯨꯝꯃꯦ ꯍꯥꯏꯁꯦ ꯄꯥꯈꯨꯝ ꯈꯨꯝꯕꯤꯈꯤꯕ ꯌꯥꯎꯕ꯭ꯔꯥ ꯕꯥꯔꯣ ꯑꯣꯏꯔꯝꯃꯅꯤ ꯑꯣ ꯆꯨꯝꯃꯦ ꯁꯨꯕꯥꯁ ꯁꯥꯟꯗꯝꯅ ꯕꯥꯔꯣ ꯍꯥꯏꯕꯤꯔꯛꯑꯦ ꯕꯥꯔꯣ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯑꯣꯏꯔꯝꯃꯅꯤ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯀꯩꯅꯣ ꯑꯣꯏꯔꯦꯗꯤ ꯑꯃꯨꯛꯁꯨ ꯍꯥꯏꯔꯛꯇꯕꯅꯤꯅ ꯍꯥꯏꯔꯛꯇꯕꯅꯤꯅ ꯃꯁꯤ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯦ ꯀꯛꯆꯔꯦ ꯊꯥꯕꯠ ꯂꯥꯎꯅ ꯊꯥꯒꯠꯆꯔꯤ ꯊꯥꯒꯠꯆꯔꯤ ꯊꯝꯃꯦ ꯏꯆꯦ ꯀꯁꯥꯔꯗꯒꯤ ꯏꯆꯦ ꯗꯦꯕꯖꯥꯅꯤ ꯗꯥꯏꯂꯣꯒꯁꯨ ꯐꯖꯅ ꯇꯧꯕꯤꯔꯛꯑꯦ ꯑꯗꯨꯒ ꯄꯥꯈꯣꯡꯁꯨ ꯐꯖꯕ ꯑꯃ ꯆꯟꯕꯤꯔꯝꯃꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯃꯤꯁ ꯑꯅꯤ ꯏꯟꯗꯣꯝꯆꯥ ꯔꯠꯅꯥꯅꯦ ꯏꯟꯗꯣꯝꯆꯥ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯍꯧꯖꯤꯛꯀꯤ ꯀꯣꯏꯁꯟ ꯑꯟꯁꯔꯗꯣ ꯄꯨꯡ ꯕꯥꯔꯣ ꯇꯥꯔꯦ ꯆꯞ ꯆꯥꯈ꯭ꯔꯦ ꯕꯨꯠ ꯊꯣꯛꯂꯛꯑꯅꯤ ꯐꯩꯖꯨꯞ ꯃꯅꯨꯡꯗ ꯂꯩꯕꯤꯔꯣ ꯏꯟꯗꯣꯝꯆꯥ ꯇꯨꯝꯃꯝꯗ꯭ꯔꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯑꯩꯁꯦ ꯉꯁꯥꯏ ꯏꯁꯩ ꯁꯛꯀꯦꯅ ꯆꯠꯂꯛꯄꯅꯦꯕ ꯌꯣꯡꯆꯥꯛ ꯂꯩꯕ ꯆꯦꯜꯂꯨꯕ ꯕꯖꯥꯔꯗ ꯍꯜꯂꯛꯀꯥꯟ ꯅꯪꯗ꯭ꯔꯦꯕ ꯂꯥꯛꯑꯝꯇ ꯔꯤꯡ ꯆꯠꯂ ꯄꯥꯏꯈꯠꯂꯛꯇ꯭ꯔꯦ ꯑꯣ ꯂꯣꯏꯊꯣꯛꯈꯤꯕꯅ ꯍꯥꯟꯈꯤꯕ ꯖꯥꯠꯅꯤ ꯍꯣꯏ ꯍꯣꯏ ꯑꯗꯣ ꯏꯟꯗꯣꯝꯆꯥ ꯍꯧꯖꯤꯛ ꯏꯁꯩ ꯑꯃ ꯁꯛꯄꯤꯔꯒ ꯋꯥꯍꯪ ꯍꯪꯕꯤꯗꯣꯏꯔꯥ ꯍꯣꯏ ꯍꯣꯏ ꯏꯁꯩ ꯁꯛꯂꯛꯑꯒꯦ ꯑꯗꯨꯗꯤ ꯏꯁꯩ ꯇꯥꯃꯤꯟꯅꯔꯁꯤ ꯃꯌꯥꯝ ꯏꯁꯩ ꯁꯛꯂꯛꯇꯣꯏꯅꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯨꯝꯅ ꯍꯤꯡꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯁꯤ ꯐꯤꯂꯝꯁꯦ ꯀꯔꯤ ꯐꯤꯂꯝꯅꯣ ꯍꯥꯟꯅ ꯍꯪꯖꯒꯦ ꯌꯥꯝꯅ ꯐꯖꯕ ꯏꯁꯩꯅꯤ ꯍꯧꯖꯤꯛꯀꯤ ꯏꯆꯦꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯩꯅ ꯍꯤꯡꯂꯤꯕ ꯑꯁꯨꯝꯅ ꯍꯤꯡꯕꯒꯤ ꯃꯔꯝꯕꯨ ꯀꯔꯤꯅꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯗꯨꯒꯤ ꯐꯤꯂꯝ ꯀꯔꯤꯅꯣ ꯂꯥꯏꯁ꯭ꯔꯝ ꯅꯤꯃꯥꯏꯆꯥꯅꯅꯦ ꯃꯔꯛꯁꯤꯗ ꯃꯤꯁ ꯆꯦꯆꯦ ꯑꯅꯤꯁꯦ ꯀꯩ ꯃꯤꯡ ꯀꯧꯒꯦꯅ ꯍꯪꯉꯛꯑꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏ ꯈꯨꯝꯗꯣꯏꯅꯣ ꯑꯗꯨꯗꯤ ꯅꯪꯒꯤꯅ ꯑꯩꯅ ꯇꯥꯛꯑꯒꯦꯀꯣ ꯅꯤꯝꯂꯥꯒꯤꯅ ꯑꯩꯅ ꯇꯥꯛꯑꯒꯦ ꯑꯗꯨꯒ ꯀꯔꯤ ꯃꯤꯡ ꯃꯤꯡ ꯍꯥꯟꯅ ꯍꯥꯏꯗꯣꯛꯅꯕ꯭ꯔꯣ ꯅꯤꯝꯂꯥꯒꯤꯅ ꯑꯩꯅ ꯇꯥꯛꯆꯔꯒꯦꯕ ꯄꯨꯁꯄꯥꯒꯤꯅ ꯑꯩ ꯇꯥꯛꯑꯒꯦ ꯁꯟꯖꯦꯟꯕꯤꯒ ꯆꯩꯁꯥꯒꯅꯤ ꯈꯨꯝꯃꯣ ꯈꯨꯝꯃꯛꯇ꯭ꯔꯕꯣ ꯀꯅꯥꯝꯇ ꯀꯔꯤ ꯐꯤꯂꯝꯁꯨ ꯈꯪꯗꯦ ꯑꯃꯗꯨꯁꯨ ꯈꯪꯗꯦ ꯏꯁꯩ ꯐꯖꯩ ꯈꯪꯗ꯭ꯔꯦ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯂꯇꯥ ꯃꯪꯒꯦꯁꯀꯔꯅꯦ ꯋꯥꯡꯃꯗ ꯍꯥꯏꯕꯤꯔꯛꯑꯦ ꯏꯕꯨꯡ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯁꯦꯛꯁꯄꯤꯌꯔꯅ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯦ ꯁꯣꯏꯔꯦ ꯁꯨꯕꯥꯁ ꯁꯥꯟꯗꯝꯅ ꯂꯥꯜꯂꯤꯕꯗꯤ ꯑꯩꯅꯤ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯏꯟꯗꯣꯝꯆꯥꯒꯤꯗꯣ ꯍꯧꯖꯤꯛꯀꯤꯗꯣ ꯅꯤꯡꯉꯣꯜ ꯂꯩꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯍꯧꯖꯤꯛꯀꯤꯗꯣ ꯑꯟꯁꯔꯗꯣ ꯍꯥꯏꯗꯣꯛꯄꯤꯈ꯭ꯔꯕ ꯃꯥꯜꯂꯦ ꯏꯟꯗꯣꯝꯆꯥꯅ ꯍꯥꯏꯗꯣꯛꯇ꯭ꯔꯤꯌꯦ ꯍꯥꯏꯗꯣꯛꯇ꯭ꯔꯤ ꯑꯣ ꯅꯤꯔꯨꯄꯃꯥ ꯍꯥꯏꯕꯤꯔꯛꯏ ꯅꯤꯔꯨꯄꯃꯥ ꯐꯤꯂꯝ ꯃꯊꯛꯇ ꯅꯤꯔꯨꯄꯃꯥ ꯍꯥꯏꯈ꯭ꯔꯦ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡꯅ ꯅꯤꯔꯨꯄꯃꯥ ꯍꯥꯏꯈ꯭ꯔꯦ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡꯁꯦ ꯌꯥꯝ ꯈꯪꯉꯦ ꯑꯗꯒꯤ ꯏꯁꯩ ꯊꯣꯃꯥꯁ ꯁꯛꯄꯤꯁꯦ ꯀꯅꯥꯅꯣ ꯑꯃꯨꯛ ꯍꯪꯖꯒꯦ ꯊꯣꯃꯥꯁ ꯂꯩꯃꯄꯣꯛꯄꯝꯅ ꯍꯥꯏꯕꯤꯕ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡꯅ ꯐꯥꯁꯇ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯊꯣꯃꯥꯁꯅꯁꯨ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯨꯒ ꯕꯕ꯭ꯂꯤ ꯅꯣꯡꯅꯁꯨ ꯑꯗꯨꯒ ꯁꯦꯔꯥꯝ ꯅꯤꯔꯃꯂꯥꯅꯁꯨ ꯍꯥꯏꯕꯤꯔꯛꯏ ꯑꯗꯨꯒ ꯕꯕ꯭ꯂꯤ ꯅꯣꯡ ꯍꯥꯏꯕꯤꯔꯛꯄ ꯑꯗꯨꯒ ꯆꯤꯡꯈꯩ ꯃꯣꯏꯔꯥꯡ ꯄꯨꯁꯄꯥꯔꯥꯅꯤ ꯍꯥꯏꯕꯤꯔꯛꯏ ꯃꯤꯁ ꯑꯅꯤ ꯑꯩꯗꯤ ꯈꯪꯗ꯭ꯔꯦ
Say Shakti mo hang Sesakpi sina Pusparani haibire summe loina. Thagachari Sabir Maibam Pusparani haibirakpa aduga Seram Nirmala nasu Vidyapati Thaunaujam nasu haibire thagachari domsa Thagachari matang damu kolara mangai biro thamjara. Asigi aroiba kolar lokachage hojing hakki matungda inspector tayai puragoina laksarage asi pungsu khara thengre Hello aroiba kolar ni lokhachagadoriba kolar asina Ajari phone to gere ra Sunday Shakespeare ibung Shakespeare je aroibane asai loibra kanam tawbane roi da ta le pang hang jara ge de cham na koina ya pali ko mi mam da loina cha ba thak ko mapung mari phar ba mi da hol ba ya ma sing ge ya na mayam ya pali sainaba chignaba makhong maru makok maru chignaba ya pali adubu miyoi mi taw suraba amada pangada ba ya sikano jingkhai murang yam khange kuntrai thoini ije gangarani ko kuni kuntra tru haire election bizia kuntrai thoi kuntrani thoi kuntra taru kuntrani thoi kuntra ma thoi kuntra mari kuntrani thoi kuntrani pan kuntra mari kuntrani pan yograbo kuntra kuntra manga je yai phabi chanu kuntra manga re aduga kunmari dabu somna 34 haibirai last aroi bada ai icha da hojja bu doina hairak leram da ne maya po gi thijal le da oina quote yonani ko PD creation 32 adagi EBI athokpam 34 misai gi 34 pali ko ai je bilang konthai thoi ta sum me 30 aduga maya po ko pa te ina henjel le da na wan na ho ju yaw ai 31 bu ka tani ama ho bri nising oi ni su ya pang na aduga haira ge to pam na konthai thoi haira pang ai do loi sum me pung mari phar mi da ya ma thak ta tratruk makha da tratruk konthai thoi ho ga da ne aduga koina mi amaga blood group sa amta mana de ko manade mayamna commonly hujik seasonary ba blood group ta saigi question amada su mana da hapet su yaw gre koigi kano gi ml gi palakhi da ado universal donor hai je karam blood group pu universal donor hai ke wahang se la ibung na question je am tanga hanbi gani blood group mi amam da loi leiriba group sing je universal donor hai je karam blood group se universal donor hai ge karamba blood group ta universal donor group mathakta chinghat biyo ahan bada habira ise subas sandam na O positive na habira o ateki O positive O dagi di B O habirak pada o O positive group ni habira daga anam bana O positive sa habira aduga AB plus AB positive sa habira ai hai ko yaudra ba atai hairakpa yaudra A ni habira Raskumari Sanathoi blood group ta A da A positive A negative lai ko B da B positive B negative lai ko AB da AB positive AB negative lai ko O da O positive O negative lai aham da matamam da O positive se universal donor hairam me hojiti mu chawkhala mina doctor namu CM साहब दा लोइना कन तरगा होजि से O positive से universal donor ओइद्रे O negative से universal donor ओइरे हाबिदि O negative से any XYZ मसागी पल्लिबा blood group सिंग पीबा यायबा O negative सिना
Thagatsari ibung. Sida loibire ko ibung gisa. Lore. Achumba pakhumse amta khumbiraktre. O negative. O negative haibirakpa ngasai makokta haigraga hoji semdokpire. Thagatsari saruga biriba mayam pumnamak ibung busu haningai leitana thagatsari. Dagi question lamaga hangam isei sakpra kaino dialogue tawbra. Ibung tenjelage matang sida koi inspector tayai pungse khara dum chonda dore. Aduna mayam na thorang na ngairiba inspector tayai ge anoba episode si oina mayam da lamjala age mayam okpiro aduga nakong da thangjanbiro wahang amatang hangjage sonthara thamoigi wahangni wahang amtaga hangamo haiye hangjalasi hariba wahang amatang hangjage sonthara thamoigi wahangni harbi sei meyekni karamba film gi isaino ibung Shakespeare na hangbi habani yam thuna 1 2 3 bok ki manungda khombiro wahang amatang hangjage sonthara thamoigi wahangni hariba isei meyek asi karamba film gi isaino Singkai moirang hingsabi nang jam khangi ai gi salini mem salini mem hai bire thagatsari haning halaitana wahang amatang hangjage sonthara thamoigi wahangni subasandam puspa saisakpi hangide adubu khumbirakpagi damakta thagatsari iche Devjani Kasar aigi salini mem haibire duga seram nirmala na so haibire thagatsari haujikti mayamna khaurang na ngairiba mayam gi inspector tayai episode mau manga suba episode ta khoi chanipan ga nifugan nipan suba episode ni ngasi gi thamjariba episode chanipan ga nifunipan gi tangkak sida yum gi mau haiba sigi manga suba saruk mayam puna mu taminasi aroibeda mayam pumna makpu nirmala thangjamamadi Pusparani Laishramanina khurumjari